Ticket away Ganda. Something Pinu Herani. A way I this only Pinu Heraniba. Say out of Rabase. We can't fall of this accident ever. The minute comes out, he was here. You on the other, I didn't see Sadia. I wish that I live for sure if I make this way of it. Solution you out of Torah. You see out of Rabase. Listen, Biro, listen, Biro. Listen, Biro, and a dick, and the brava. If I get school from Jida. School with the name I take Maran, ladies. Listen, Biro. Tangi Fu High Brown. You so young the brava. You so young the brava. Ha! Don't you know the Kaino? Why was the main man? Let me say, we can't follow the hands to take. I am to be careful of Gurabane. Someone had unity work that I was never quite. The point is, she lamna la elution biro. Suddenly pin you her and hey and dear quite. Suddenly pin you her and hey and dear. Hay ang nalakan ko. Sangi pini ho ni. Sangi pini ho ni. Si hay ang nalakan no. Sangi pini ho ni hay ang di ko. Masin minili sa to kay ge. Si kay daw ri ge ba se. Lo kay daw ri ge da. Ni kham da bro le ba ki lang silan tang to bro. Không xin lan tông tông ra bạn. Ta đi ơi đi kia khỏe. Silo. Atau mak noi nó begini ke? Halo. Sini tadi apa tahu rumah rumah. Hay yung di bang ngas. Bantaw isi kam tapra. Ako isi sami pini hong dura bane. Bikap ko dura bane. Mimi ni kap. Hatam mo yung ano. Si haftan diro, Punna haftan diro. Haftan diro, noi si out of Rava. Simi no mi dolak dito pa. Noi si out ne yola no ngasi. Sino sandiro. Hagi hong kita ta. Hay ang galak sa ko. Say na kan kan henge. Lusan manam dah baca lusan dikit. Macam lusan dikit pak. Boleh diri bos ya. Silusan biro. Lusan biro. Mana tu ni ada bos? Hang tu nak salam. Ai. Si hang tu bangat ni. Awak dia ni. Hai kita cuy biar ini cara dia. Okey. Tahu bulan. Hauji BJP ki spokesperson oibiriba Heiroki N.R.Gina MLA oibiriba Sir Tokchom Radi samgi mafamda karigumba pungningi warol amta thamjage Eikhoi jokat chi sayetnaba niyom chumna thabak suji suroiji haibagi matangda samamnaba sayetnaba kayamba tholakpasi sum tholakpasi na maram oraga Eikhoi video masa yauna GRS yauna amadi
Pardan nominee the line department leiriba kudimak haitare Pardan member pulap si tanadaba khangdaba mi ji yausilaktre chi seyena basida masijina problem je kadai phau chauk thok lage hai kana handaki sargi makhada suriba line department ji da suriba numit mangani gi sugada thabak amada numit nini je mapung phana mayam thoga suraga numit khumni marini mangani suba numit khumni amadi akhoi yenaba khara yaurukpadagi bakhoina akhoi Pardan member jing tanaraga mayam pulap tanaraga pause hairagi hairaga sungai hairaktana numit nini ma suolaga numit lemhuriba ahumno suhandabide absent oina tharaga leramle ado itaragadi akoigi numit mangani da sugadaba adugi kusuman plus mafam aduda thabak suraga lehobagi kanaba adu su phangbado phanghodre sigumba laibak Heiroksi ki chakhotnabagi lakpada akhoi masen yanadaba niom chumna thabak suji suroiji haibagi yenabasina maram oraga sargi makhada laiba sargi kendra laiba mafam sida waroisil pubangamdaba problem ama thoe hojik video masa phau yoro phau da problem je loisin bangamdrabanina suksoi soidana sarnadi sargi wahai ama khaktang haiba kanda mani hujik thokliba hairok ta thokliba jokat ki chayna base suksoi soidana loisinni haibase Heirok Kendragi Praja amuk oijariba ai isana thajabadagi sarda video gi khutangda wahi kharaje haijabani sir Eikhoi Praja Eikhoina pamjari se mapangda soikiba kaya ama yaurabasu sir gi haktaktagi Eikhoi asoiba se semdokminaduna Eikhoi Heirok se chakhotmina hansi Eikhoi angamba amana amagi mateng pangnaduna suksoi soidana Heirok se muktangdi atopa kendradagi hena chakhotlanse haibasi pamjabani Maramaduna Sarna Kitang Sida minute mangatang taratang khaidokpiraga si matangna khanbiri hairaga kamai tawragadi kada kari hairagadi si problem je losinba yagadagi se khanbiraga makha taba work demand tawbu kanda niyom sumna work demand tawraga niyom sumna thabak suraga thabak to phajana ju lehauba mayamna su wadaba mayamna su nungaina thabak suningbagi adugumba wakhallon ama lakpa thabak suningba Heirok Kendra muk oiba haibado ohenbiu haiduna hanna ozagi maikaida sargi maikaida puning jingsingjari aduga video sibu yengbirba mipom khudimakta aina khanganjiningbadi aigi video si sargi nakong yohunduna akhoi Heirok to thogliba jokat ki problem ase amtang loisilhanbada mateng pangbiu isa na kaisu ngamdragasu share tawduna sarda tag tawbiduna amadi sigi video se mupum khudimakta khanghan nagai kamenda aina Heijari si lalagadi adum lal habiu lalagadi adum kakta sage video ji kaktalo haraga su aranba soiba ahenba yauragadi kaktalo has kakta sage tawudu sumena khalagadi khudimak se Heirok Kendra ki amadi Manipur gi damakta hairak pau video ni hena khanbiragadi mafam khudimakta masibu viral jalanduna sargi nakong yohunduna asi Heirok ta thoiba jokat ki sayet na ba losinba naidraba niyom sumna thabak tawse haibada sayet na ba kaya ama leiriba se sargi mijeng makhadagi irai line problem se solve to hunbada som sumateng pangbiu haibasi tamjage N.R.C hana tausi aduga kona census tausi haibasi Eikhoi maitai pangan aduga singi sinau singna tamda plain area da Manipur gi plain area da khunda laita da leidisida masing khangdana mi masing hengale haibani adui mathaktuda sahi ahum hena crisis thoga leiba Manipur gi irang sida masing thingamdana illegal migrant myam sangsilaga singi area singsida khundaraga leire haibani masida haijaningi mofam jina kaino ai kanda N.R.C tausi haibasida Yaohaomi indigenous people native people sing the khundaraga leiriba collectively naga aina khangnariba ichinau singna full support stand tominaraga hairiba N.R.C han tawgadabani census kona tawgadabani haibasida adom khwaina hana mangjin thagadabani adom gi area singda di main oina adomna khundabani na singi sinau singna hena khundabani na adom na khangdoineba sigi area sida sigi khunjing mioi sing myam changsile masing thingamdana changsile haibase adom na khangbi doineba
Manipurgi leiriba sing jingjida naga isinau singna noina taramaga hojik mafam khara katata tare atai di illegal migrant myam changsilaga khana bahuraga tanthore tar adom dom gi lamjing do min lawgre adugi lam loksin gi ba mitop changsilak pasing do thingna bane bang asi ekhoina lauri base maitai khoina maruina lauri base adu nagai sinau sing sing do khundari bi sinau sing suma full support pbo full support PBO Pangani sinau sing su support PBD amukena support PBO sidai sida sing the khundari ba singi lamsida mitop changsile khundare haibi keno se sing the le sinau sing na identify tawbungam doine ba point out tawbungam doine ba dom khwaina si support tawra kanda mapung phaba ma haibudo oidoine ba support tawde amnate support tawri yari adom su yari adu bu hena masak thokpa ma haibudo winning hai tare da Eikhoi na ngasi lauri basa Eikhoi gi yum dai hingon jida furan ba change e sangai bu furan ba sina samban thudi e Eikhoi gi hingon da thaba mana masing du phukta khare laukhre ai gi yum thangna na leiba mi duna ai gi yum je loksilage hingon loksilage haire sine ba khoina hairisi khoina sauri sina kanadano haiba khoi gi complaint jina lusing ba sing jida ne hairisi Lucing basing je Eikhoi na khallaga bot thadaraga khallaga thagat khiba mi neba Eikhoi myam di chatpa yada bina nangna khara pharbanina nangna akhang ahidu oibanina nangna gyan tabanina praja Eikhoi myam gi mihut oina chatlo aduga nangna ada praja jigi lamjigi kunjigi namarai baki na prup na jati jigi afaba thabak toro aina thagi baneba aduide Eikhoi na torokpa complaint je lucing babu oiriba leader sing mute sing adu sing noina si khangadabne basi nakoina table da phammaga kendra dagi laibe MLA minister sing na table da phamma kanda Eikhoi gi praja sing si yade Eikhoi di makoina thagalakpani ada moini yada ba thabuk te khoi tawba yade aduga mang jida tariba problem si Eikhoi ju khange noi ju khange adu itaragadi sigi problem solve tawba ji kana gi mathau representative noi gi na thau na tro N.R.C tawje habada suyamna delay tawriba yada dana leiriba noise karigino sinida karigino ba government paiminariba noi machine ju tongan bagi wangang sangang tawraga leiba adu itadi public ekhoina khanduriba yengaduriba si decision lawdu je khoina temni noi ne haibani noi N.R.C tawje ju adaba tumina dum kaino taw lei taragadi kene mitop khandok se ai yum jida mi changsil a leire si tanthoko haibis de ya de si kari gino sinida noi kari saru rage kari lauru rage kari doroge sinida leiri ba praja mayam ju maram icha cha dana thau hapchil laga lambi sorok ta tholaga gari koi thau thau ba banyeng ba khotpa chatpa koi be thabak to tawbigano ba asi khoina makeup thokna law khongna tawje tungda lakadaba miron sing Eikhoi hojik thengna rabane ba sigi problem se asi Eikhoi su war na ngasi khoina thengna hotagadi tungda lakadaba miyoi sing du khangbiro ba lucing ba sing na su si khangbiyo ba lucing ba sing na su si khangbiyo ba noi nungai na bona ba Eikhoi ware ba Eikhoi leidrakan da noi leigadra sinida Eikhoi na bot piraga noi kari ba natro ado Eikhoi praja leidrakan da noi leidruba ba noi khang noi Delhi da Bombay da kai no chalaga leiruge na noi adugi noi keno tawru thari brasini de khoina no noi ji aduna lucing basing gyan tabiu prajana sauri sa na khoiduni marami cha sa na khoina noi da sauri ngai su adu da sali mena tawbi gnu noi ga khoiga mungnara kani praja khoi phataba ta gani police ne khoida mu tainara kani tear gas kapsela kani marami cha sa dana praja khoina sauri sa police ki job bi rimni police sing ju gyan tabiu Policing ju gyan tabiu khoina sauri se government dani praja da nateba aduna policing ju praja da taina bigno khara usin ta sara leibiyo